Chahi asigi July 13 hauраga August 13 phaoba France na yumbu oiduna pangthokkadouriba Paris Olympic Games ta legendary boxer Marry Kom na Indian contingent ke sap demission oibadagi tokhre Indian Olympic Association IOA gi President PT Usha da thaba serolamada Marry Kom na sap demission oibadagi tokliba se ma ke lanai gi maramdagini IOA amasung games asiga karigumba hiram amatada mari lene de haina palle hiram asigi matang da palladuna IOA gi president PT Usha na phongdokibada taruklak world champion oibidanatana lisingani taranithoi London Olympics ke bronze medalist Marry Kom na masagi lanai maramdagi Indian contingent ke sap demission oibidagi tokle mahna loriba warep asida IOA na ikai khumnai Hojik Marry Kom na phamasidi tokibaga loina Marry Kom gi bahota kanana Indian contingent ke sap demission oigedagi haibadu khanarba matung athubada lautoklagani haike panba yai phamasigi damak Marry Kom bu khalle haina IOA na Chahi asigi March 18 da lautokibaga loina Indian contingent ke logistical in charge su punaba thodang sinakibani